PHED की Sewerage project की Lamphel Kombirei keithel manakta leiba manhole da pipe Sengba Kumkhiba Sinmee ani Khudongthiba Thokpadagi Leikhidre Hairi. Police tagi fangba paugi matung ina Sinmee ani Leikhidabagi thokdok adu ngarang numidang pung 10 rom tabada thokhibani Hairi. Thokdok adu da Leikhidaba Sinmee ani adu Imphal West District ki Pasoi Police Station ki manung channa leiba Salam Khuldagi Nahakpam Aboy chahi kontraga taruk apokpa en khomai amadi Haibong Pokpidagi Thangjam Inauba Chahi Kuntraga Taruk Apokpa TH Silungba Kawi Hairi Makoi Uripok Rims Taba Lambida Paikhalakliba Sewerage Project ki Kombirei keithel mamangda leiriba manhole pipe Sengbada Laibak Chiba Thodok adu thokhibani Manipur Fire Service ki rescue team amadi director Masayauna Mafamaduda Changsinduna Manipur Police ki mateng yauduna Sinmee ani adu pipe manungdagi rescue tauki Rims Hospital da pukatuna laikat naki adu bumiyoi ani adu laikat naba ngamdana Leikhidabani Hairi.